Sena hargadi tholei ba trama thoise sina pen ba phaudri nungai taba thodok yamna thopai mafam program leigre adugi yarak taba se yam asigi complain amuk leptana tawgini tawsu tawgani kayino hai matam da jaga polling station mayam mai complain le se trama thoi khak tholak pa hai ba se si tasena si nungai te du trama thoi singa si ai chat pa horak ta ngai re do paw lawja ba da sigi oina di yam peace oina tawbagi pot ama hausi pogi oina di leire do matung tarak pada kari tholak ka dum no di khangdri ado hausi pogi oina di yam peace oina tawri hai bagi report am di leire adubu hoji trama thoi sidang na tam mafam sing walauri ba sing sina kumain tawbano jaga mayam am da pung baro da manung da loi thong on laga okay tare makoina hoji khulai pai basing duna namning bom phumna namme haibagi thong on laga anda namme haibagi paula number 2 da akoigi mogi slip to loksal laga water myam gi slip to loksal laga makoi namning ba jaga namgi bagi paw myam lekhre hai tare adu jaga dugi sing dugi report ama koi da yo kem haibadi repoll tawni haibagi pot am ta leite do koi site di thaba ya ba complaint thagre adu hoji bo do koi tholei jongni mafam trama thoi sidang tholei bise kari gino adu taragadi si mafam trama thoi se koigi tibidi tholak pa badi phare adubu atai tholak wali basina si kari manung da kai conspiracy manung da kai lobby sanari bano hai base si wahang ama hangningi do ngasi trama thoi sigi su mapung phana piam peace oina tobu ore sanu hoji bori tawri aduna democracy wan thok lehen gidaba hai base yam nungai jati aduna sigi walauri basing ta hoigi tare tasena nungai taba thodok thokhiba sing sigi su yam thuna repoll that koigi isian thopi raga yam thuna amta walauri ba repoll tawgada basing sigi su repoll tawan view karigino haiba matam na numitu da thokhiba thodok mayam do yam pen da mipum praja khudimakna pen gi daba thodok yam prok chakhiba ngata oiraba ngata ni mipum praja khudimakna akoina leiri basibu koina hingi basibu karamba mafam daru hingi base hai base mipum praja khudimana hangnathi aduna ka da biya de tawdaba ya di haibagi mawong da nampu sapu da tawgiba mayam ama oikre aduna ngasi sumaina repoll tawi sumaina mafam drama thoi tawi sumaina yam thuna mafam atopa sing koina complaint tawjagi bising su akoi thabak oina pangthok piraga repoll tawlaga yam peaceful oina masa na apama candidate da thada laga adugi democracy oi leibak se da chana ga da ba yamna process to adu chana hanbiu haiduna haijari haitagi site gi 21 muk tawjagi koi RPI gi site gi adubu akoina 21 hena aigidi akoina khangudaba manungda akoi irang di thokdaba aduga manungda akoigi mise dum dhamka tobiraga pung baro gi manungda thong lonjalaga akoigi apama mafamda moigi kulai pai basing duna apama mafamda namgi ba mayam su yawram me haitare akoina kona pau akoina di yawsaludaba adu paudi kona yawrakpa manungda irang di thokdaba nina akoina adu khangaudraba adu mayam ama leiri ba manungsida adu sigo mayam sina kumai tobno haira kana nauna complaint su tawna ba koi tawri aduna thaboina paikhalakadra oidra haibagi potune baduna yam thuna akoigi soigi ba mayam do semdokna ba soigi ba haibase semdok pai base mapi mapagi mathawni soigi ba mayam chum thona bagi damakta awat pa repoll tawdori ba mafam sing se yam thuna repoll tawanna bagi damakta sim the process lokoi pi haijari